कहीं हम चम्मे हॉलिस की तरह चमके चाह से अनी सूरा बनेगा से ना था इस छानु आई तेंगा सिटी कदाच में मेरे इस कोई ना मा बोन कान कोई लाइफ तो दबाई सासुनो आई ते ड्यूटी लोई दोरे चाह तक दंगा तंग सुन तोड़ बंदा मा कहीं तो हाँ किधर है तो साने ने थोड़ा मरांग तो रांगे महाव से हॉर्लिक्स चाहता हॉर्लिक्स हफ्ता लो बगी मरांग तो रांग बतो तुम्हारे थे महाव हम थोक तरे हाइब्रिड मुक्सन हाइब्रिड का नाम ओए चाह से मुक्सन हाइब्रिड हाइब्रिड का नाम ओन करे हाउ त्याम भूतम नरबम तो कोतरो लाओ सना कंद तो कौन चल हाँ यूम चटनी पुंगाई बता सीधर को एम सी सासे मिट को लोग ले को कनो तो बगी बेम तो तंगाई फदर लाइफ थारा इसे नहान थबक की हाइब सिंह दो थबक की वैकेंसी दो लाइरा बने दो लाख पीरो हेलो 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 हाँ हेलो हाँ जी क्या है अरे लैपटॉप बस उड़ गए मैंने फ़ोन तोड़ा इसे हाई तरह मुझे संदर है नहीं फ़ोन तोड़ा अदुगी कहीं हायर में इसे कागरे फोर लाख समझ थबक की 2 लाख पीरो नर्सिंग स्टाफ की वैकेंसी दो गाइनी की एक्सपेंस लाइब स्टाफ वगैरह बने वो मिनिमम 2 years की अदुगा ओटी टेक्नीशियन की ना नुपामा ओये दरकार दो को मिनिमम 1 year एक्सपीरियंस की ने अदुगा सैलरी दुदी इनबॉक्स तो इन्हें डिस्कशन तो रसे आई हाइपेट एवरेज बुदी खांगे वो को दूसरे दे हायर गया तो कहीं नहीं सिबो हेलो क्या है क्यों क्यों देखा किसने देखा क्यों मत देखो मुझे मत देखो हे आइएंगे ना हमें नट्रा थम क्या नहीं आप कहाँ पे हो पता नहीं इसमें लेट क्यों चल रहे अच्छा ठीक है थम मुझे ngaतंग ने लाइव तो पुसे नंग ना को ngao ही आई चला हक्सांग नुंगाई ते हाई बात थम्मो रख देना बाद में बात कर वो ऊपर आया है वो नीचे चले गए यहाँ नहीं है वो आईशू में होगा पता नहीं
ꯁꯤ ꯑꯝꯇ ꯍꯥꯏꯈꯤꯒꯁꯦ ꯊꯕꯛꯀꯤ ꯄꯥꯎꯁꯦ ꯑꯗꯣ ꯍꯥꯏꯔꯒ ꯊꯝꯃꯗꯕ ꯂꯥꯏꯞꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯕ ꯂꯥꯏꯞ ꯅꯠꯇꯦ ꯀꯣ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯁꯟꯕꯩꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯊꯕꯛꯀꯤꯗꯣ ꯏꯟꯇꯔꯦꯁ ꯑꯣꯏꯕꯁꯤꯡꯅ ꯁꯤꯚꯤ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯕꯅꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯐꯔꯛ ꯇꯥꯕꯒꯤ ꯏꯁꯥꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯔꯥꯡ ꯉꯥꯛꯇꯦ ꯉꯔꯥꯡꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯀꯩꯅꯣꯃ ꯆꯥꯕ ꯁꯤꯡꯖꯨ ꯆꯥꯕ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯣꯏꯕꯒꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯨꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯊꯕꯛꯀꯤ ꯚꯦꯀꯦꯟꯁꯤꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯊꯕꯛꯇꯣ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯗꯒꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯈꯨꯗꯣꯡ ꯆꯥꯕꯒꯤ ꯅꯍꯥꯟ ꯍꯥꯡꯕꯁꯤꯡꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯥꯕꯒꯤ ꯅꯍꯥꯟ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯝꯕ ꯑꯗꯨꯒꯤ ꯁꯔꯖꯔꯤꯗꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦꯀꯣ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯂꯥꯛꯑꯒꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯩꯁꯨ ꯁ꯭ꯇꯥꯐꯅꯤꯗꯅꯀꯣ ꯑꯩꯒꯤ ꯊ꯭ꯔꯨꯗ ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯇꯧꯍꯟꯖꯒꯦ ꯂꯥꯛꯄꯤꯌꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯀꯣꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯦꯞꯀꯤ ꯑꯣꯏꯅ ꯚꯦꯀꯦꯟꯁꯤ ꯍꯥꯡꯉꯛꯄꯗꯣ ꯑꯗꯨꯃꯗꯤ ꯊꯥ ꯃꯔꯤ ꯃꯉꯥꯗꯤ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯤ ꯔꯤꯁꯦꯞꯁꯟꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯃ ꯂꯩꯔꯒ ꯍꯥꯡꯒꯗꯕꯅꯤ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯃꯥꯏ ꯀꯩꯅꯣꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯏꯁꯥꯁꯨ ꯀꯌꯥ ꯉꯝꯗꯦ ꯉꯁꯤꯁꯦ ꯑꯗꯣ ꯁꯨꯇꯤ ꯐꯪꯗꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯅꯦ ꯊꯕꯛꯀꯤ ꯄꯥꯎꯁꯦ ꯁꯤ ꯈꯛꯇꯪ ꯁꯨꯝ ꯍꯥꯏꯅꯤꯡꯕꯒꯤꯅꯦ ꯈꯣꯟꯒꯁꯦ ꯂꯣꯏ ꯑꯣꯜꯂꯦ ꯐꯔꯦ ꯃꯌꯥꯝꯅ ꯅꯍꯥꯟꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕ ꯃꯌꯥꯝ ꯉꯁꯤ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕꯇ ꯑꯣꯏꯕꯤꯌꯣ ꯑꯗꯨ ꯂꯣꯏꯖꯔꯒꯦ ꯂꯥꯏꯐꯁꯦ ꯂꯥꯏꯚ ꯇꯧꯃꯟꯗꯗꯅ ꯀꯗꯥꯏꯗ ꯃꯨꯊꯠꯄꯅꯣ ꯀꯥꯎꯈꯔꯦ